Galatian Ladik Naina Basida, Mayambu Taram Oxeri, Nasina Nagadrubasi, Galatian 4, 16 to 32, Moroina, Masida Paliba, Warabnaba Ani, Asikarino have the Maram da Equina, Kara, Naina Minase, Ahan the Equi, Shoda Patna Oxin, Taiwan Malam, Petipa Panamopu Sandiba, Yamna Minichi Chauba Tojanebe, Pai Shore, Nasi Equina Nagadra, but Warabnaba Ani, Galatians the Piriba. Nana Samduna Taliba, Sigi Madam da Colonel Jagadar, Massa Nana Board Review, Tawashang Munaching View, Taribish now quitting the suit. Upon I the Bull Pinaview, Proposition Christa in the Kurumzari. Amen. I could verse 16 to 20, Quina 16 to 20, a question of Paminas is now saying Maram Naduna, Aina Kui, Janabu or a glabra, Maram the Aina Quida, Sumba, Hivigi. Paul na haise asumba haibadi masida khona mamang da naina khara masida Paul na asumba haibsi gi maram di Judaism gi oza khara na akhoi mathangi chapter da yam phajana khangani ko masi gi maram da lo naina ri basi gi maram da Galatians chapter 5 da phajana khangani Judaism gi oza khara na hai akhoi na atopa Judi na taba jasna Christian olopam matam da makhoi Judi gi ceremonial law sing adu nga kadabani festival sing nga kadabani maru aina circumcision hadi napa amakai unkak kadamni unkak tragadi makoi ishori ning thole bagda sale habne adu hoju pon haisna madu ngak padar ka leite pona na takpi khre takpi budu ona thaina bada hai poja sing hadi christian haijaba makoi di hoi prabu da kanba tawre adu sena kanba tarokpadi nataba makoi asina mukla na takpi bne madu gi damak polna Madu circumcised the one of Quadercalite, Uncapadercalite, assume mayam the hybrid quaking a boy of prime. Why is now some pretty big upon quitting the money put upon quitting the show he Bible like assume more box and opposing a say, assume the palm of a mission eating of whatever. Talk with Dharma Singi, Saitangi, pretty the labor couldn't be young a boy. Must say a quaint call from Sigo. Quite is now sing as well could be enough. Verse 17 da Nakoina Nakoibu Yam Nakalakpa Yago Sida Yam Kalakna Nakoibu Italpivi Kalakpai Adubu Apabanataba Haiko Sida Ye Nakoina Nakoibu Aingoligi Kaidopi Kaigidamak Nakoina Makoida He Naka Mihoni the Mahena Kalak Dama Haje. Hide Judaism goes asking us in a tie is a carino. Galatian the lady, but Kisansing a say, Paul the Kaitona of a palm. Maram di Paul na Amatakpi, Makoina Matapi, Paul na high, Prabuji Sukrista the Taza Bigima Pana Ekoi, Arankubam Sipangi, Prabuji Sukrista the Taza Patagani Mapana Koyatangapangami, Aikoina. When the ceremonial laws in a Singapu Gitarcalatere, Madame de Provis Sukristna cross Sibiva Matamata, Madu Pudan Satkran Polna Tapieva. Aduna, Makona Pol, Legi Kaidopa Taragadi, Hide the Galatian the Levich Notion as Nam, Judaism Ozas in the Takpiva, Aran the Tapiva, Christian Hava, Christian Judaism the Christian Olopom Kun, Tapiva, Aram, Aduda, Mako Hena Kalon Nagidama, Makoina Kalon Honarameva. At verse 19 da muhai share akin da hai sinau sa aphabada matam khudung ta aphabada kalak bhaibse aphaba thabak amani adubu aina na khoi gi laimi na ri matam da khakta latana aina laimi na ta matam da su aphaba adu da kalau haibni pol na haije kaino ni na bu aphaba takpi da gadi khoi jabni pol aina takpi base aphabane aina na khoi da takpi gi do aphabane aina laimi matam da khoi na Tawayauba, Aduga, Mihobu, the Natana, a later candasu, Apaba, Dudi, Mihobu, a song that Dudi Palm View, Hina brush, I tend the high. Yam may exchange. I could you, Matam could in the Bible, I have a sumba, say, a quay in the Homesis now, sir. Verse 19, the Aguiling Silver is asking Nakoi the Christa as a map all Hana Sendrivo, Christa Gilamtus has it one answer. Ado mana takpiba mahaki arangkuba madona kuida mapang phana laitri phawba miron binupi amana angang unabam matamda awa maisa khangbudo adugumna ai awaba khangi ai khang libane aduna ina awaba thengna diba persecution yam deriba on nei ba nam tangba migi
michai kya marum phangliba thina ngangbiba fattana ngangbiba kya marum aina thengnariba khudingmasi masigi amata ngairaba pandamdi karino nakhoida Krista ado mapung phana mara taduna Krista gi lamsat ado nakhoigi punsida mapung phana uthokpado madu kaktani pahami habse snapsa ekhoiju atopa isnaw sing aduga atopa sholwa pok sandokhu mathamda ekhoigi pandamde masi ogidamne atopa mising asida Krista gi aphabo pawje loksalaga Krista gi lamsa ja uthokpa makoida arangkubam phangbado adu yodri phawa ekhoina awaba kyamram ekhoina ngang ekhoina thengnaba habse thengnagadabni habsneba verse 20 damhai aina nakhoibu hojiko aina nakhoibu hojik leminaba pame aina nakhoigi marakta hojik tinba pame aduga aigi khonjena se ai hongba pame aina nganglibase hoi pon habisda aina nakhoida hojik nganglibase akanbu waina chithi duna nganglibase akanbu waina nganglambe yai aduga aina nakhoigi leminaba matamdadi aina masi nganglibse gi maram karino aina nakhoigi phajana tona tinaduna phajana bhap paminaduna tawramba yabani habne maramdi aina nakhoibu singne hengo aina nakhoi I stand in doubt of you aina nakhoibu singne maramdi singne habi atadi polna habse galatanda leibe misina aham loksin gi badmaina hauji loksin libra man habse libra natraga ngasai aranba Christian Judaism chatpa kamu singa dan takpi di budur libra madu singna ba pame aina khoi loina raga aigi phajana nakhoi wari batai sana bado pame hamne any crisis ama lakpa matam de ko yaringi di sinaw sing adu ko chaminaraga phaminaraga apha phata do shastra de ge khoina phajana nainaraga chamina ba habse masi yamna mathau taba amni madugi da mukta ne polna masi da hadibse makhadam polna kari habre yingsi ko mokhogi samamna base kok ningai gi dama forgi 21 to 23 da engon da haibiu nakhoi logi makhada leiba nakhoina nakhoi logi makhada leiba nakhoi lo aduna kari hairi habse nakhoi tabra haimi aina logi makhada leiba habse mamang da su mayam hina khre ko ado hanjalaroi aduna nakhoi lo na kari hairi habse nakhoi tabra habse lo na kari hai habse tabra sine verse 22 de engche maramdi asumne ikhre ngo masida sangdanari polna hadi lo ani amana circumcision gi ceremonial law amana ten commandment hadi ba sigi adugi maramda masida sangdanari ko masida Abraham gi masana pa ani lai amana minai nupi amana ekoina maning ta manupi habdi saragi minai nupi amana Hagar gi masa amana saragi masa ko saragi masa makoi ani lai Abraham gi masa ani lai habne verse 22 da minai nupi dagi pokpa minai nupi dagi oiba mahak adudi haksang matung ina pokpani habdi ekoi khudam moina ikai hangona habda nupa nupi mari leina badagi pokpani adubu maning tamba nupi habdi Abraham gi nupi Sarah ma maning tameba mati kanai makha ponde mase haidi aduga Hagar habsidi Sarah gi makha pole ada madi minai nupi oina leibani aduga si sangdan nabani ko mun khangji khangna bo nachi aduga mahakti hairiba maning tambi nupi Sarah gi dudi ishono wasak piba adugi matung ina pibane Sarah na masa pokpaje Isaac pokpaje mana sahi mawda surakanda pokpani Abraham na sahi sama surakanda Bible na ibaki matung na ikona Genesis na khoina Aitil 19 da na khoina yengba taragadi masida haiko kon Genesis 19 aduda ai horen dum text usara gi na khoina pabyo aduda haibigi matung na man hai mokhoji yamna ahal oikhre aduga Sarah haibase magi kudamoina nupi oibigi angang unabigi matam haidi thagi khongkap lapodo madi lep khreba maduna lep khrabani angang unaba haibase phana atop nupa amaga mari leina suma angang unabigi matamdo leitareba masiko madu leitre adubu mahana pogiba angang aside kanagi mapana pokno Sarah na poiba Isaac sidi Abraham ga mari leina bagi pokponate amarom haradi masi ishona angakpa ma pangthoga magi angang khawda ishona mirola laga ma pokponeba hunko ishona miracle pangthoga ma pokponeba maduna tagadi ma pomoy masi maduni ko ishona wasak piba digi mapana pokne wasak piba di kai Abraham je prithibi da leirba jat khurima ki mapa oigni aduga Sarah habisna prithibi da leirba jat ni ba jat khurima ki mama oigni hadu wasak pi khrabneba aduga time pamgi kambi mapujo Abraham ki asengba
dara adudagi lakani haje ishona wasak pikrabneba adugi matungna ma pokpaneba hakchang matungna koina mari leinaga nupa nupi mari leinaga pokpa nate habse masine masida sangdumnari ni ko masida ikona ceremony no aduga ten commandment 24-25 ta yengchi hariba wasting sako hariba hiram ani se aikoina alugeri di symbolic oina na koida hena bhap ta ningai kidam takpi bani sida ko maramdi warep na ba ani le hai warep na ba andi aribu warep na ba no warep na ba ko amana Mount Sinai dagi piba Mount Sinai da ishoga Israeli singa warep na kibje masibena all covenant na kane masina aikoibu mina bandi uheleba masina aikoibu bandi uhele masi kaino haido wishes agar haide hagar neba masi hagar ka sangdam neba aribu warep na ba se hagar ka sangdam ne habni ko hariba aribu warep na ba du akon hore mu yengchi masi ki hagar se Mount Sinai Arabia da leba Mount Sinai ni masina Jerusalem aduda pakhum piba darka lai which is now hujik lai aduda is in bondage with her sin then hujik mahaki masag loina na ko makha ponduna laiba hujiki Mount Sinai have chinge matam du to ko aduga masidana mu hagar se kanagi makha poleba saragi makha ponduna mahang lai pene mahaki masaju mahaki minai ni pinina mahaki makha polaga lai bene masine ko na sangdam lai se aduna ani warem na ba ani sigi maram da ikona khatang yeng na jeba kona nakona masin maram da shangi de Hebrew 8 ta ko 8 chapter 8 na kona fazana paraga dikang ni masili yeng sing saben da ko 8 ke saben da ahan ba warem na ba du maral asoi ba lairam darakadi lairam darabadi ani shuba warem na ba ase ishona thiram loidamne ari shuba warem na ba se Israel masa singa ishol mi chinga ani shuba warem na ba se semningai gi damo ishone thiram loidamne maramdi verse 8 ko maramdi ahan bagi makoi aduga maran finding fault with them hai ko kabenan aduda asoiba leiba nate kana da so Israel singa soibni ko makoi da phanganduna mang hai numit amal lai madudi aina Israel gi nesing amasung Juda gi yunga aina anabo warem na ba masengani hai khoyeng aribu warep na ba soije kaino aribu warep na ba thai shona ya thang tara pire ya thang tara da soibu leite ko kana omnisna aribu warep na sakra ten kamam sakra that is fall madu aran bani ten kamam sakra gadi ten kamam leitre gadi ekoi pap tau khoi pap chendra have yare maram di ten kamam asina ekoi pap tau we have sitai lai mutila pa pamni mitum yo la na pa pamni asigma me hamse khoina pap have sikeno ten kamam na thakne ba adu ten kamam sakre khoi mi hala su yare adu tawrasi yare hai balaite maram di ten kamam ja dum lai masida sodi di Israel masa sin haimne makhogi pangalna ishogi thaujan yaudra su ishogi minungsi yaudra su ishona thawai seng go pibi darka su moi masagi pangalna ishona piriba ya thang tara se makhoi ngakani haimne adu makhogi pangalna ngam khibra ngamde hengo masi piba ten kamam pi matung ku pidana nokone Exodus khongsan ba kuncha ma thodi yang batara du mokone lai muti lai aduna ishogi ya thang du mokone madu ek taroga ishogi ya thang du thugai khre kabinan do num thugai khrami aduna ten kamam pathora mo na thugai du maram di warem na ba do ahan ba ari bo warem na ba do thugai khre masini ko masi asoibini kanada lai Israel masa singda soibini ishoda soide ya thang tara da soide verse amu yang si 8-9 da mo hai aina Israel masa singa ipai pu singa lamhang da ko Egypt gi puthok ma tan mo ko ge sem ke ba ya warem na ba aduna taba ngo aduna taba aina warem na ba m sengani manam di mo ko na ai gi warem na ba adu mo ko ne inkide mo ko ne ikai khumna gi dane Israel masa sin ikai khumna gi tre aduna agreement ga pa mata da party ani na madu inga da na party na thuga ga di agreement do kaire adu hai agreement do karim ta asoiba laite ba adu amana indrabrina kaideba masini ko ishogi pata asoiba laite ten commandment asoiba karim ta laite ba masini masida haise verse 10 da anabu warim na ba du disini aina Israel amasung madugi numising adugi matungda shengdo warim da aina makhogi wainja thangsing adu ya thang tara adu aina makhogi pungda makhogi thamoide ibigani aina makhoide ishorogini makhoina aigi aingonda jati amo oigini
sida mayek sing hai aduna anobu warenaba asigi mapanade thawai asembigi mapana isogi yathangado ningda ibagi mota akhoi thamogi table iraneba yathangna akhoi thamogi iba habde anum akhoi ningsinganeba adu hariba sida dedi kedoba isona pibire isona thaujan anobu warenaba sida nakoina inbang gidramin aigi thaujan piraga prabhuna akhoi dama cross sibire warenaba do mapu i taraga warenaba do confirm hoire chesalan khre aduna hoji prabhu gi mapana ikhoida thawai sangba pibire aduga ma ke thaujan pibire ma ke shakti pibiraga aikhoi nongna popong dipung khuding na isogi athang sing ase ngak pong mali habsneba adu bus 11 12 ta haije aduna mi 11 12 ta mi kanam thana ko magi kare lekai afaba karino aramba karin ha takpireba anabu warep na bache thungkhar bipung khuding na takpibadu da kan moi masana isogi thawai na mkhoi thamoida inbiraga num takpiraga neba aduga sida bus 12 chaije aina mkhoi dharma chen daba aduda haidi mkhoi pap sing aduda aina minungsi ulagani mkhoi pap amhona ningsing na habne pap to loina copy gra habne haidi aina pa isona khoi pa copy raga aini ha pa haba pap se taweba isona gi pap copy raga di aini ha pa juto kaneba kana misna hujik ngang le basidi keno isona pa copy haraga anum pap to khoina tawleba masi gi wakhal da leba ai anum pap to do le redi isona phana thaujan sakti phana rega ju ai gi pap to copy roeba aigi pap isona copy re hai taragadi isogi panglene na pap to tawroeba masini ko masida haidibse masini sangdam nadi je hujiki haidibse madune aikoina amana kaidoda ceremonial lo indamising asidi haksang ni makha polaga nasagi hagarna ismail pokpaje khudomoina haksang gi oba mari relation laira kanda pokpaneba adugo sarana Isaac pokpaje de haksang gi oba mari leina pokpana teba adumai tawduna aikoina ceremonial lo illiba aduga atai illiba sing asidi kaidoba haksang gi oba aigi pangan aigi shakti na arang kubam phangani haibigi mapana tawbani hamneba adubu arang kubam haibsidi prabhu jisu kristna wasakpi ba adugi matungna aikoida ishogi shakti gi loina na lakpani haibse masineba pona hainingise aduga verse 4 gi 26 27 da yengjo adu mathakta leba jerusalem asidi ming tamme adu akhoi khudimaki mama oi aduga khudimi sara haibse prithibida leba khoi khudimaki mama oi rimneba Bible habi sara habi athadi maduni ko aduga sidaida je aduga hagar habi Jerusalem je khona anobus Jerusalem hayeng ekhoina Prabhu Yishuna laaba matungda ekhoi anobu Jerusalem shogoloni legani adubu hagar habi je Mount Sinai habi je ekhoi ga matang khudinda lairoiba masini ko asumna iduna lekre aduna sabuk tabi nupising nakhoi harao nakhoi tengthau nakhoi harao tengthau Hang Dauda travelers awaban noticing Heidi for the desolate had many more children Heidi Tabuk tabi Heidi Magi Alang Nabaki Kam Kraba Mahak Aduna Hena Masala Mapureba have the Hagar Absina Abraham Mapurebuga relation like Mama Sapokone Adubu relation laitana Heidi Magi Thagi kongkhap loigraga mai masa pokpi matam henga matang isona wasak pidana isona anga pangthoga pokhiba sara aduna di mahangna jat kya poi 12 tribe henga aduna christian eko ju 12 tribe ki maning chalibne magi jati trying to leba adu ismail gi jati ama katane muslim ebu jati je ismail gi lakni tribe ama katane ba sini ko samaina lai habisne ba hujikche masini yengse aduga 28 to 31 da eko salase ko mase aroibida chamcham ekoi mathang ida mung asi lo haibji kai no haibdo khoi mathangi Galatians 5 ne nebda khoi phajana khangani sinau sing hojik te sinau sa ekoi je aije kumna ekoi wasak piba adugi matung na masa sing wasak piba isogi masa sing ase ekoi oireba aduga Ismail pokpojidi isono wasak piba gi matung na nate masidi ma kinupi sarana nampuda Ishogi plan do khang da mi bigi matung ina ishona wasak piba do thungan gya bigi matung mai manai no pido Abraham da piraga mari lena halaga pokne ba adu ba Isaac ti aduna te ko ishona wasak piba matung pin 29 da aduna hakchang gi matung na hakchang gi mari lena raga pokko mahak aduna ning tam na thawai gi matung na thawai aseng bana miro laga pokpa mabu ot nai kheba hujik chu oiribani hoji tang pan do baksang gi matung na satpa mi singna ishogi oba Christian
ꯑꯩꯈꯣꯏꯅ ꯊꯋꯥꯏꯒꯤ ꯃꯇꯨꯡꯗ ꯆꯠꯄ ꯃꯤꯁꯤꯡꯒꯤ ꯑꯣꯠꯅꯕꯒꯤ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯔꯆ ꯈꯨꯗꯤꯡꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯅ ꯒꯂꯥꯇꯤꯌꯟꯒꯤ ꯃꯇꯝꯗꯁꯨ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯅ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯕ ꯁꯔꯀꯝꯁꯥꯏꯖ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯔꯥꯡ ꯈꯨꯕꯣꯡ ꯇꯧꯒꯗꯕꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯁꯔꯀꯝꯁꯥꯏꯖ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯑꯣꯠꯅꯕꯗꯣ ꯊꯣꯛꯂꯤꯕꯅꯦꯕ ꯊꯋꯥꯏꯗ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯗ ꯑꯣꯏꯕ ꯌꯥꯏ ꯀꯨꯟꯊ꯭ꯔꯥꯗ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯥꯁꯇ꯭ꯔꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯃꯁꯤꯗ ꯄꯜꯂꯤꯕ ꯁꯥꯁꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯖꯦꯅꯦꯁꯤꯁ 19 ꯀꯣ 18-19ꯗ ꯄꯜꯂꯤꯕꯗꯨꯅꯦꯕ ꯍꯥꯏꯗꯤ ꯀꯩꯗꯧꯋꯤ ꯁꯥꯔꯥꯅ ꯉꯁꯥꯏꯒꯤ ꯏꯁꯃꯥꯏꯜꯅ ꯍꯒꯔꯅ ꯃꯆꯥ ꯏꯁꯃꯥꯏꯜ ꯄꯣꯛꯄꯗꯒꯤ ꯀꯩꯅꯣꯗ ꯉꯁꯥꯏ ꯃꯥꯒꯤ ꯃꯆꯥ ꯑꯥꯏꯖꯦꯛꯇꯁꯨ ꯁꯨꯃꯥꯏꯅ ꯑꯣꯠꯅꯩꯕ ꯍꯟꯊꯅ ꯌꯦꯡꯕ ꯇꯧꯔꯛꯄꯗꯨꯗꯤ ꯁꯥꯔꯥꯅ ꯑꯕ꯭ꯔꯥꯍꯝꯗ ꯍꯥꯏꯕꯅꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯦꯕ ꯀꯣꯟꯅ ꯀꯩꯗꯧꯋꯤ ꯏꯁꯣꯔꯅꯁꯨ ꯆꯥꯕꯤꯔꯦ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯅ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯤꯅꯥꯏ ꯅꯨꯄꯤꯅ ꯄꯣꯛꯄ ꯃꯆꯥ ꯏꯁꯃꯥꯏꯜꯁꯦ ꯃꯈꯣꯏ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯣ ꯃꯁꯤꯗ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯔꯝꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯃꯆꯥ ꯑꯁꯤꯅ ꯃꯅꯤꯡ ꯇꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯒꯤ ꯃꯥꯒꯤ ꯃꯄꯥꯒꯤ ꯂꯟ ꯊꯨꯝ ꯑꯗꯣ ꯐꯪꯍꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯆꯨꯝꯃꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯟ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯗꯕ ꯏꯁꯣꯔꯒꯤ ꯋꯥꯁꯛꯄꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯅꯧꯅ ꯄꯣꯛꯇꯕ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯑꯁꯤ ꯊꯨꯡꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄꯥꯡꯒꯜꯅ ꯌꯥꯊꯪ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯏꯁꯥꯅ ꯇꯧꯕ ꯑꯐꯕꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯑꯔꯥꯝ ꯈꯨꯕꯝꯒꯗꯕꯅꯤ ꯍꯥꯏꯅ ꯊꯥꯖꯗꯨꯅ ꯍꯤꯡꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯆꯥꯛꯊꯨꯡ ꯊꯨꯡꯃꯤꯟꯅꯕ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯗꯤ ꯋꯥꯁꯛꯄꯤꯕ ꯑꯗꯨꯒꯤ ꯆꯥꯛꯊꯨꯡ ꯐꯪꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯞ ꯇꯧꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯞꯀꯤ ꯃꯤꯅꯥꯏ ꯑꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯩꯇꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯆꯠꯄ ꯇꯥꯕ ꯑꯁꯦꯡꯕ ꯁꯔꯒꯗꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯅꯥꯏꯒꯤ ꯃꯐꯝ ꯂꯩꯇꯦꯕ ꯃꯁꯤꯗ ꯄꯜꯂꯤꯕꯁꯦ 31ꯗ ꯁꯣꯗꯦꯟ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯔꯗꯦꯟ ꯑꯩꯈꯣꯏꯀꯣ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯃꯆꯥ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯃꯅꯤꯡ ꯇꯝꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯅꯤ ꯁꯤꯗ ꯄꯜꯂꯤꯕꯁꯦ ꯃꯁꯤꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯔꯀꯝꯁꯥꯏꯖ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯇꯧꯔꯒ ꯄꯣꯛꯄ ꯑꯩꯈꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯅ ꯋꯥꯁꯛꯄꯤꯕ ꯑꯗꯨꯗꯒꯤ ꯄꯣꯛꯄꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯋꯥꯁꯛꯄꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯍꯤꯡꯒꯗꯕꯅꯤ ꯏꯁꯣꯔꯅ ꯋꯥꯁꯛꯄꯤꯕꯗꯤ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯏꯁꯣꯔꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡ ꯏꯕꯤꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯤꯕꯤꯕ ꯊꯧꯖꯥꯟ ꯄꯥꯡꯒꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯃꯈꯩꯁꯦ ꯋꯥꯌꯦꯜ ꯌꯥꯊꯪ 10 ꯃꯈꯩꯁꯦ ꯑꯩꯈꯣꯏꯅ ꯏꯟꯗꯨꯅ ꯆꯠꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯃꯁꯤ ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯦ ꯃꯁꯤꯗ ꯄꯨꯜꯂꯤꯕꯁꯦ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯕꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯁꯦ ꯑꯗꯨꯅ ꯒꯂꯥꯇꯤꯌꯟꯗ ꯀꯩꯁꯨ ꯆꯃꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯑꯩꯈꯣꯏꯅ ꯒꯦꯂꯦꯁꯤꯌꯟ ꯆꯦꯞꯇꯔ 5ꯇ ꯅꯩꯅꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯍꯥꯏ ꯂꯣ ꯉꯥꯛꯄꯒꯤ ꯃꯄꯥꯟꯗ ꯅꯈꯣꯏ ꯆꯨꯝꯃꯟꯕꯤꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯊꯧꯖꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯇꯨꯔꯦ ꯀꯥꯏ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯍꯥꯏ 10 ꯀꯃꯥꯟꯃꯦꯟꯠꯅꯤ 10 ꯀꯃꯥꯟꯃꯦꯟꯠ ꯉꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯧꯖꯥꯟ ꯐꯪꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯍꯣꯏ ꯅꯪ ꯑꯩꯒꯤ ꯄꯥꯡꯒꯜꯅꯗꯤ ꯌꯥꯊꯪ 10 ꯉꯥꯛꯄ ꯉꯝꯗꯦ ꯌꯥꯊꯪ 10 ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯤꯕꯤꯕ ꯊꯧꯖꯥꯟ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯒ ꯂꯣꯏꯅꯕ ꯅꯧꯅ ꯄꯣꯛꯂꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯊꯪ 10 ꯉꯥꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯑꯔꯥꯝ ꯈꯨꯕꯝ ꯈꯪꯒꯅꯤ ꯀꯔꯝꯅ ꯌꯥꯊꯪ ꯉꯥꯛꯀꯅꯤ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯕꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯗꯁꯨ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ